Sadaqah fitar lobug hak oiba Mioi kaunglok Qur'an ne Karim gi surah Tawbah gi ayat humfu subado Sadaqah fitar piba yaba Mioi sing mathang manaw naina takpiri Taseng naman Sadaqah si lairawa sing miskin sing laizidrawa sing zakat khomjilliba amasung iyan thokpagi thabak tawriba Mioi sing Mioi kharada makhoigi pungning thawgatpiba oina Gulam sing ning khatam hannabagi migi landon toliba sing doknabagi Allah gi lambi de jihad chatlibi Mioi singi amasung musafir langphri chatpa Mioi singi damaktani Hukum se Allah gi maikai dege akakna na thamlak khabane amasung Allah di khwaidigi hena khangbo khwaidigi hena thaujal heiba mapune ayat asigi sandokna hairabado Sadaqah yen bagi matang da Allah gi Rasul sallallahu alaihi wasallam bu hullaga ngangkiba adugi maramna mafum sida khanghalli madudi Sadaqah yen bagi niyam asi Allah gi maikai degi akakna na thamlak khabane Sadaqah na chingba pithok khigadaba adugi list semlaga Allah ta'ala na Nabi Karim sallallahu alaihi wasallam da sinnaраklagare masigi matungina Nabi Karim sallallahu alaihi wasallam ne yen bare Hadis Sharif ta Hazrat sallallahu alaihi wasallam na haibira me madadi Khuda ta'ala na sadqa zakat yen basi Nabi natraga Nabi natba Mioi singi apambagi makhada thamde Allah masamang na madugi yen gadaba mafam sing akakna na tham khabane Aho bagi wahi simang na taklay madadi sadqa haiba adugumba yen thokpagi oiba singda wazib ki oiba sadqat khuding maga haidaba Mioi sing asi khaktada yen gadabani Makhoigi atopada atai afaba thawak thawramgi mafum singda sadaqah wajiba yen thokpa yade khudamoina jihad ki sem sabada masjid amsung madrasa sabada common institute singda punu maksida darkar oirbasu amsung makhoide khars tawde sawab yamna fanglabasu sadaqah fitar mafum sing asida hap natraga sizinaba yade Allah masamang na Mioi Nepal da akakna tham khabane Hairiba Mioi Nepal asi khaktada yen gadabane ahanbada fuqra'i fakir mayambu fuqra'i hai fakir haibadi karimata laizadaba Mioi sing adubo khangne ani subada masakin miskin mayambu masakin hai miskin haibadi tangai fadaba pachang sing adu fawbada marang kaina laizadaba Mioi sing adubo khangne Fakir amasung miskin gi chap chab artha asi mot khar khenai kanagumba kharna fakir bu miskin gi hankhriba artha si oina lawi aduga miskin bu fakir gi artha si oina lawi adumakku artha de khenerabasu zakat ki ya thangdi chap manai masida karimata khenaba leite kanglub ani sigi manung senba masail oina khudam masala adugumba Mioi mahaki tangai fadaba hingbada changba pochang singdagi ahenba pochai leizadaba natraga adugumba Mioi mahaki mal irei leizadaba khajikta leiba natraga suklai leitaba haibadi nongmagi chara ani suna chanaba adu fawba kon najadaba asiguma Mioi bu lairaba kawi makhoi zakat lawba yai masala kanagumbagi yum kai manga taruk lei madu bharada pithok lei amasung Masidagi karakpa bahra aduna punsi hingnaba upai oinare natraga khungang tangkhai ama leirai masigi bahra karak I toigumbisung angang nubi amasung sabi thakpinaba mi yamna marang kaibana ningthina punsi hingba wai konade amasung mahaki adugumba mal zakat wajib oibasu leitre adu oirabadi asigumba Mioi zakat lobu yai ahum subada Al-Aamilin Masi ahum sub zakat pibi yaba mi adre Aamilin na khanghalibade adugumba Islamic government gi maikai digi sadaqat zakat usar asina chingba mayamdagi khomgat laga baitul mal state treasury de deposit tawnabagi employee oina khangat laba Mioi sing aduni masigi khangat laba Mioi sing asina thabak asi tawgoda makhoigi matam pumba thabak asida matam yamna kai thokpana maram oiraga makhoigi hingbagi darkar oiribising punamaki jimma Islamic government ki mathakta daitane
Qur'an Karim ga ayat asine zakat ki disbursement asida zakat khomgat pa mioi singi payment adu zakat ki fandagi pigani haina makhoi gi siar yatuna thamkhre Howjik ki matam sid Islamic religious school madrasa amsung organization singi head secretary principal natraga mohattamem natraga makhoi gi maike digi Thadok Safirna, Zakat Sadka, Usar, Asina Chingbal, Madrasa Amadi Anjuman Gidamak the Kongatli. Adubu, Makoya Sidi Ayat Asida Palliba Al-Aamilin, Zakat collectors Haiba Adugumba Zakat ki Fandagi, Makogi salary low Yai Haiba, Mioi sing Adugi Manung Chande, Makogi Yatang Nate, Makoi the Zakat ki Maldagi salary Piva Zais Nate, Adugi Mahutta. Makhoi de madrasa gi maikai digi amasung anjuman gi maikai digi oina tongana salary pi gadagani zakat ki fund gi makhoi gi salary pi ba yade maramde makhoi si fakir singi wakil authorized representatives nate makhoi zakat pirak pa ina khunba mioi singi wakil ne makhoi ina khunba singi maikai digi zakat ki mal pi ba yaba mioi singda Pithong nabagi makhoi da mal adu sinna khibani maram asine zakat ki mal adu makhoi gi makhut leiraba matung desu makhoi na pigidaba yo hangada mi da pidriba fawa yo handriba fawa zakat pikhre haina lawroi fangfam thokpa mi gi makhut fangdriba fawa zakat oiroi hairiba thabak thoram sida mi ayamane henzinna thawoidaba chaksindaba amatawi Idara ayam zakat ke fan khomgalaga madu chahi kaya thamjilli amasung zakat pirakli besing aduna makhoi gi zakat pikhre haina khalle adu moinamak makhoi gi zakat pi ba yaba mioi da piraba matam adu da ta zakat oigane asum haina mi ayam khangna dabadagi makhoi bu sadqa khongat pagi ya thangga challi haina khalle zakat adu make fandagi makhoi gi salary pi masida piriba mi amasung Lowri mi animaki oina jaiz oide. Wafam masig marilay na Hazrat Maulana Mufti Fi Sahib rahmatullah alayhi na wafam amasu makha tabiri. Masi ifong fong lab wafam ni madudi sadqa khongat pagi thabak ase din ge sebani amasung ibadat ki thabak amasune. Rasul sallallahu alayhi wa sallam nasu masibu jihad ki makhal amani haina haido pirame. Mari subda Muallafatul Qulub Masi zakat lawba yabagi categories Nepal gi manung da mari suba kanglub ni makhoi asi nauni iman purak pa mioi singna kanglub asi da mioi makhal ahum natraga mari haibidi musalman khara gair muslim khara ni musalman singa gi manung da amuk laira ba miskin khara punki mi sing asi da makhoi gi thamoi haraw na bagi iman da mara chet na leina bagi damak zakat ki senfam dagi makhoi da sadqa pikhi adumai mak nabi akram sallallahu alaihi wasallam khongsan khaba matung dagi islam asi politically pangal kan khatlaba amasung thajada basingi awaba piba fattaba thabak dagi hinnaba natraga non muslim singbu islam de mapung fan on silak nabagi dabak matam sida asigumba mawongi upai sing asigi darkar laikhire masigi yanaba khotnaramba thawrang asi loikhre Maram masina makhoi gi siar adusu loikhre adubo Hazrat Abu Bakr Siddiq amasung Sayyidina Umar Faruq radhiyallahu anhum gi matam da masibu manghan khiba leihan khidabagi maram di darkar oiraktabagi maram na manghan khibane ko na matam amada asigumba darkar la ko tarwadi amukka hanna pirakpa yai manga subda Ar-Riqab manga sub kanglub Ar-Riqab ne Lem horiba zakat loba yaba kanglub mari adudagi ihan hana mafam sida palli basi Fi Riqab ne Riqab hai wahi asi rakabagi plural mayam khang wahi ne taseng namak masigi artha nak nek hai bane adubu urf khang ribasi masikana gumagi mangak atopagi minai oina fazin bi khraba mi adubu rakabu haina kaune khangjin gadaba mafam masida palliba Ar-Riqab minai asi lanpa oina purakhiba mioi ne Hawziki matamda thamnariba minai asi di maning makha tamjeriba mioi ne lairba oibagi chara tanjabane maramaduna Ar-Riqab hairiba minai asi hawziki minai si natte taruk subda Al-Gharimin
मसी सदका पीब याबा मीसिंग मनुंग तरुक सुबा कांगलुपनी मसी के अर्थ मी गी लंदन तोन सिलब मी हाइबनी तसेंगमक मसीन खंगहल्लिबदी अवा अना ताबदगी लंदोल तोन सिल्लिब नत्रग जमीन यारुबदगी अरुंब नल्लब मियोइसिंग अदुने मसी हाना ममांगदसु पंजखे मदुदी ज़कात पीब याबा मियोइ कांगलुपकी मंगा सुबम सुंग तरुक सुब कांगलुप असिदा फी मयक्सिगा लोइनना पुरक लगल ताकनिंग लिबसी ज़कात पीब याबा अहानबगी कांगलुप मरी अदुदगी खुदोंग चाबा पिफम थोकबा हेले हाइबदी हक ओइबा हेली हाइबा ताकपगिने मरम मसिना जनरल ओइबा चुमनगी लाइरबा मी अमसुंग दरकार ओइबा मी द पीबदगी स्लेब मीनाइद मखोइबु मनिंग तमजनबगी दमक्त नत्रग लंदन तोन सिलबा मी द मखोइगी लंदोल सिंगदोकनबगी दमक्त पीबना अफजलने हेना फै अदुम मोइनमक लंदोल तोलिबा मी अदुगी मफमदा लंदोल सिंगदोकपा ngambagi कोननबा माल लेतबा मी फिबम मसिद लैबा मी ओइबा शर्त कंडीशन मरमदी डिक्शनरी द गरीम हाइब वाही असि असिगुंबा लंदोल तोलबा मियोइ खक्तदे अप्लाई तवी अमसुंग इमाम खरना शर्त असिमसु थम्मी मदुदी पुरखिबा क्रेडिट माल अदु महाकना जायज ओइदबा यादबा थबक तौनबगी दमक्ता पुरखिबा ओइरोइदबने कनागुमना गुना ओइबा थबक फत्तबा थबक तौनबगी दमक्ता सेल पुरे चटनबी अमसुंग असि अनागी अवाबा चाबगी यादबा चटनबी असिने चिंगबदा अदु ओइरबदे असिगुमगी लंदोल तोलिबा मीदे ज़कात की फंदगी मतेंग तौरोइदबने महाकु महाके गुनादा अमसुंग का हेनबु वाखलदगी लेथोरकनबा मसला ज़कात की निसाब योगु मीदी नतब मीगी लंदोल लैबा मीनी तोइगुमसुंग लौइंग खोलम मालेना मी हाइबदी कारोबारगी ओइबदगी मखल मखलगी सासन लोइबा मीनी तोइगुमसुंग मदु सासिंगी निसाब योना लेते अदुमोइना मर्क सासिंग अदुगी ममल येंगलोरबदी चांदीगी निसाब अदुगा माने मतवसुमना लौरो पान थादे थोगलिबा माही मरोंग मरु मरांग अदुन सुक्कोनबा ngamde तोइगुमसुंग लैरिबा लौइंग खोल अदुगी ममल पारुरबदी चांदीगी निसाबतगी सरुक मयाम अम हेनख्रे अदु ओइरगसु महाक्सि हाइफेट नंगलबा चाबा थकपा कोना जद्रबा मसुंग सेल सिंगबा ngamजद्रबा लंदोल पोटलुम पुरबा मीनी फिबम मसिदा महाक ज़कात सदका फितर नत्रगा कुर्बानीगी सालोबा याब्रा पाउखुमदा लौबा याय मसला कनागुंबगी लुपा लिसिंग अमा कैश सेल ओइना लैरे तैगुंबसुंग महांगोंदा चप चाना लुपा लिसिंग नत्रगा मसिदगिसु हेन तोलगा लैरे अदु ओइरबदे महांगोंदसु ज़कात की पैसा पीबा याय करिगुंबा महांगोंदा तोलिबा लुपा लिसिंग असिदगी हंथरबदे लंदोन अदु पिथोगलगा कया लेमबगे हाइबदु येंगलने करिगुंबा लेमहौरिबा अदुने ज़कात पिथोकपा वजिब ओइबा थाक यौरबदे मंगोंदा ज़कात पीबा यादे करिगुंबा ज़कात पीबा वजिब ओइबा थाकतगी हंथरबदे महांगोंदा ज़कात पीबा याय मसला ज़ैद निसाब यौबा मीने तैगुंबसुंग महाक मीगी लंदोल लैबा मीने महाक मद्रसादा तम्मे महाकी दमक्ता मद्रसागी पैसादगी चाबा याब्रा पाउखुमदा महाक लंदोल लैबा मी ओइरगसु मदु सिंगदोखरबा मतुंगदा निसाब यौबा मी ओइरबदे ज़कात की चाक यंजांग मद्रसादगी चारोइदबने करिगुंबा लंदोन अदु सिंगदोखरबा मतुंगदा निसाब यौदबा मी ओइरबदे महाकी दमक्ता इजाजत नि चाबा याय खंजिनगदबा नुपीगी पीददुना लैरिबा डिमांड तौरिबा महर लंदोलगी हिसाब तौबदा हाइबदी खाइदोपदे यावगने मर फाउखरबा मीदा मखाताना सेल खुनखिगदबा लैरबदे मदु लंदोल ओइबने हिसाब खाइदोपदे यावगने तरेत सुबदा फी सबीलिल्लाह तरेत सुब ज़कात पीबा याबा कांगलुप अदुदी फी सबीलिल्लाह अल्लाह की लंबीदरे मफम मसिदा फी मयक असि अमुग हल्लग लाके तफसिर कासफ की मतुंगना फी मयक हल्लकपगी मरमदे ज़कात पीबा याबदा ममांगद पनख्रिबा ज़कात पीबा याबा मीसिंग अदुदगी मफम असिदने हेना फै हाइना ताकपगिने मसिदा कानबानी लೈ अमना लाइरबा मीदा मतेंग पांगबने अनि सुबना दिनगी ओइबा मरम अमदा तेंग बांगबने मरमदे फी सबीलिल्लाहना खंगहनिंगलिबदे अदुगुंबा हाजी अमसुंग मुजाहिदने महांगोंदा लाल सोंगबगी दरकार ओइबा खुतु खुलाई लैनबा माल लैजिदबा मुजाहिद नत्रगा महाके जिम्मा हज फर्ज ओइखरबा अदुगुंबा मियोइ अदुबु महाके हज फर्ज अदु पांगथोंगबा हुजिंग महांगोंदा माल लैत्रबा मियोइ अदुबने
Masigi thabak animaksi din gi oiba seva khakkini amasung ibadat khakkini maram asine zakat ke mal makhoi da khars tawba asina lairaba mi amagi mateng su pangle amasung kanaguma mi amagi ibadat tawbagi da mateng su tawre mataw asum haina Hazrat Fuqahi Muslim jurisna din gi mahi tamliba satra satri singsu masigi manung chalhali maram di makhoi su Allah gi lambi di ibadat ki thabak ama oiriba din gi mahi asi mapung faana pangthokna nabani badai gi ibana haidok piri madudi kanagum afaba thabak ama natraga ibadat ama tawba pamlaba amasung masi pangthokna bagi sel thomsu darkar oirabadi mahaksu fi sabilillah da manung chanbana zakat lobu yakane tawbatabu mahangna thabuk adu mapung faana pangthoknaba mahangwanda paisa natraga mal leitraba phibam masida leiraba adugi matamda zakat lobu yakani khudam oina dingi mahi tambagi thabak amasung tablik tawba haibade dingi wahum sandop natraga thunghanbagi thabak tawba masigi loina promotion amasung publication ga mari leinaba institute swing link khatba asine haibadi kanaguma zakat lobu yaba mine thabak asi tawba pamlabadi mahaki mateng zakat ki fandagi tawbiba yai natraga mahak zakat ki fandagi mateng lawraga thabak adu tawba yai adu ina khunba mi adugumba nisab yoro mahangonda zakat ki fandagi mateng asi tawba yade mathakta sandongna haikri wafam asidagi khangba ngamle madudi fi sabilillah gi sandongna haikri bising asiga mari leinaba maram khuding makta fakir amsung miskin sing oiba condition asigi wakhal thamme ina khunba adugumba nisab yoraba mi zakat ki fan asida saruk leite tawbatabu jihad natraga haj tawnabagi chatlage haina tayar loiraba mi adugi darkar oiba adu mahaki leizariba mal aduna konna roidaba oirabadi matam adu khakta taloba yagar nisab ki mathakta mahaki property leiba maramna mahakku ina khunba kauribani tasenglamak hadista asiguma mioi ina khunba kawin aduma mahaksu jihad natraga haj tawnabagi damakta darkar oiba chang adu leitabana haibadi mahaki leizariba aduna konna dabana maram oirga matang asida mahaksu fakir amasung miskin haibadu oire seksimgada wafam khara fi sabilillah gi wahi gi oiba artha siyam common oiba haibadi amade somatu ipanda panba yai Allah khangna yabina ba tawriba afaba thaba khudimak mayamna khanarba wakhalol sense asigi matung inna fi sabilillah gi manung challe laibak thiribadi rasul sallallahu alaihi wasallam gi explanations amasung statements bo hundoklam laga amasung sandokna taglebe imam singi wapum adubu thausabi daduna yingbiram draga sumnagi literal translations wahi gi artha kaktagi matam gi Qur'an bu khangba pamba mi singlei mafam sida makhoi aranbada tai haibadi makhoina fi sabilillah wahi gi artha kak yenglubada asigumba aranba si kanagumdagi uthorgi zakat gi fan asigi makhada makhoina neki afabugi thabuk natraga ibadat ki oiba thabuk punok masigi manung chelhali haiba fan asigi makhada masjid madrasa hospital guest house asina chingba sabagi amasung public services ki mafam sing fabu khudamoina guha well tawbada thong bridge sabada sorok road chembada amasung public service ki institutions ki employees singi salary piwa amasung office ki darkar oiba khudimak makhoina fi sabilillah gi manung chalhallaga zakat ki fan lo yai haina declare tawi law thobe mase pumla lali amasung apunba ummati izmai ummat ki mayoptane sahaba kiram singna Qur'an bu rasul lagi tam howe amasung khang howe makhoi gi amasung aima tabin gi sandong na tagi wafum wahi asigi matang da fongdok piram libasida wahi asibu khuzas amasung mujahid sing khakkini haina akakna na haibiramai Imam Ibn Zarir amasung Ibn Kasir adugumba Qur'an gi explanation bu hadis ki report khakta dagi tawnabagi akaknaba leizba mi singne makhoi animanga fi sabilillah bu hazat pagi amasung jihad tawgi maruiba potsai leizedaba adugumba huzaz amasung mujahidin gi damakta goina akaknana leihankhre aduga hairiba fuqaha gi Hazrat Singh asina din gi mahiroi sing natraga atopa afaba thabak tawbu singbu makhoi fakir amsung miskin oina lei haiba condition asidagi makhoi bu fi sabilillah da manung chalhankhre
ꯑꯃꯁꯨꯡ ꯏꯐꯣꯡ ꯐꯣꯡꯂꯕ ꯋꯥꯅꯤ ꯃꯗꯨꯗꯤ ꯐꯀꯤꯔ ꯑꯃꯁꯨꯡ ꯃꯤꯁꯀꯤꯟ ꯑꯁꯤꯃꯛ ꯖꯀꯥꯠ ꯂꯧꯕ ꯌꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯩꯕ ꯖꯀꯥꯠ ꯂꯧꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯃꯈꯣꯏꯕꯨ ꯐꯤ ꯁꯕꯤꯂꯤꯜꯂꯥꯍꯒꯤ ꯃꯐꯍꯨꯝ ꯁꯦꯟꯁ ꯑꯁꯤꯗ ꯃꯅꯨꯡ ꯆꯜꯍꯟꯈꯤꯗ꯭ꯔꯕꯁꯨ ꯃꯈꯣꯏ ꯖꯀꯥꯠ ꯂꯧꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯏꯃꯥꯝ ꯃꯔꯤꯃꯛ ꯑꯃꯁꯨꯡ ꯐꯨꯀꯥꯍꯥꯏ ꯎꯝꯃꯠꯀꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯕ꯭ꯂꯤꯛ ꯋꯦꯜꯐꯦꯌꯔꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯃꯁꯖꯤꯗꯁꯤꯡ ꯑꯃꯁꯨꯡ ꯃദ്ꯔꯁꯥꯁꯤꯡ ꯁꯥꯕꯗ ꯑꯃꯁꯨꯡ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯑꯗꯨꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯧꯕ ꯑꯁꯤ ꯖꯀꯥꯠ ꯌꯦꯟꯊꯣꯛꯅꯕꯒꯤ ꯐꯟ ꯑꯁꯤꯗ ꯃꯅꯨꯡ ꯆꯜꯂꯤ ꯍꯥꯏꯗꯦ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯖꯀꯥꯠꯀꯤ ꯃꯥꯜ ꯑꯁꯤ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯈꯔꯁ ꯇꯧꯕ ꯖꯥꯏꯖ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯤ ꯑꯥꯏꯃꯥ ꯇꯐꯁꯤꯔ ꯑꯃꯁꯨꯡ ꯐꯨꯀꯥꯍꯥꯏ ꯎꯝꯃꯠꯀꯤ ꯍꯥꯏꯈ꯭ꯔꯤꯕ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗ ꯈꯟꯊꯕ ꯇꯥꯔꯕꯗꯤ ꯃꯁꯥꯂꯥ ꯑꯁꯤꯕꯨ ꯈꯪꯅꯕꯒꯤ ꯗꯃꯛꯇꯗꯤ ꯑꯣꯛꯂꯕꯅꯤ ꯃꯁꯥꯂꯥ ꯖꯀꯥꯠꯀꯤ ꯄꯩꯁꯥꯅ ꯃꯁꯖꯤꯗ ꯃദ്ꯔꯁꯥ ꯁꯥꯅꯕ ꯇꯕ꯭ꯂꯤꯛ ꯖमात ꯅꯠꯇ꯭ꯔꯒ ꯃꯆꯥ ꯃꯁꯨ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤ ꯑꯁꯤꯕꯒꯤ ꯀꯐꯟ ꯗꯐꯟ ꯇꯧꯕꯤꯅꯕ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯂꯟꯗꯣꯜ ꯁꯤꯡꯗꯣꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯗꯤꯟꯒꯤ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯄꯤꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕ ꯖꯀꯥꯠ ꯂꯧꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯗꯨꯅ ꯄꯣꯠ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯁꯥꯂꯥ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯀꯗꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯋꯥꯠꯀꯗꯧꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯉꯣꯟꯗ ꯖꯀꯥꯠꯀꯤ ꯄꯩꯁꯥ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯀꯤ ꯈꯔꯁꯨ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯉꯣꯟꯗ ꯖꯀꯥꯠꯀꯤ ꯄꯩꯁꯥ ꯄꯤꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕꯁꯨ ꯄꯩꯁꯥ ꯁꯨꯅ ꯌꯥꯎꯔꯒ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯂꯝꯕꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯃꯥꯡꯈ꯭ꯔꯕ ꯑꯃꯁꯨꯡ ꯌꯨꯝꯗꯒꯤ ꯊꯥꯔꯛꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯖꯀꯥꯠꯀꯤ ꯄꯩꯁꯥ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯗꯨ ꯂꯧꯕ ꯌꯥꯏ ꯅꯤꯄꯥꯟ ꯁꯨꯕꯗ Ibnus Sabeel ꯃꯁꯤ ꯖꯀꯥꯠ ꯄꯤꯕ ꯌꯥꯕ ꯃꯤꯒꯤ ꯅꯤꯄꯥꯜ ꯁꯨꯕ ꯀꯥꯡꯂꯨꯞꯅꯤ ꯃꯁꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯗꯤ ꯃꯨꯁꯥꯐꯤꯔ ꯑꯃ ꯁꯐꯔꯗ ꯂꯩꯔꯤꯉꯩꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯆꯥꯡꯒꯤ ꯃꯥꯜ ꯐꯟ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯌꯦꯡꯂꯣꯏ ꯑꯁꯤꯒꯨꯝꯕ ꯃꯨꯁꯥꯐꯤꯔ ꯂꯝ ꯀꯣꯏꯕ ꯃꯤꯗ ꯃꯍꯥꯛꯀꯤ ꯁꯐꯔꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕ ꯑꯃꯁꯨꯡ ꯃꯌꯨꯝꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯜꯂꯛꯄ ꯉꯝꯅꯕ ꯖꯀꯥꯠꯀꯤ ꯃꯥꯜ ꯄꯤꯕ ꯌꯥꯏ ꯃꯁꯥꯂꯥ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯌꯨꯝ ꯀꯩ ꯌꯥꯝꯅ ꯂꯤꯡꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯕ ꯇꯧꯒꯨꯝꯕꯁꯨꯡ ꯃꯍꯥꯛ ꯂꯪꯐꯩ ꯆꯠꯄꯗ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯨꯝ ꯐꯥꯎꯕ ꯌꯧꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯁꯨ ꯖꯀꯥꯠꯀꯤ ꯄꯩꯁꯥ ꯄꯤꯕ ꯌꯥꯏ ꯑꯁꯨꯝ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯍꯖꯀꯤ ꯄꯩꯁꯥ ꯂꯝꯕꯤꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩꯗꯤ ꯌꯥꯝꯅ ꯂꯤꯡꯕ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯉꯣꯟꯗꯁꯨ ꯃꯇꯝꯁꯤꯗ ꯖꯀꯥꯠꯀꯤ ꯄꯩꯁꯥ ꯄꯤꯕ ꯌꯥꯏ